Ngasigi oiba tongan collection khara miyam da kudol tamjige Amasung ZUF Amukasu Kapnakhre Khunjanupi singna khut thokna ba lepna ba khangan khre Hairi February 2025 tagi Manipur da president rules ki lengak chalai rakpadagi May 2023 dagi chatharaki ba bom amasung Nongmei gi lan nem tharaktuna miyam na bom pokhai ba amasung Nongmei kapna bagi makhol tarak taraba matung ngasi ayuk pung tararom tarakpada None district ki Nungba police station na konba Bauruwang Hairi ka sukhang ba Tawdaijang khulgi mafam amada India lengakka ceasefire tawnaduna peace talk tawnarakliba Nscn-Im gi cadresinga Zeliangrong United Front ZUF ki lanmi sanglup Zeliangrong Tiger Force ZTF ki cadresingi marakta akanba muongda kuthukna khre haiba wafam asina ahan boine miyamda kudul tamjage amadi video asibu miyeng tabidi ba punamakpu taramna okjabaga loinana ikai kumna butchari thawdok asi nungba PS na koliba Tawdaijang khuldagi kilometer amarom tamak lapna leiba umangi saruk amada thokibani thawdo asibu haktheng na huba khunja singna phongdorokpagi matungina nakal animakna leptana afaba makhalgi kuchu khulai sing sizina duna khuthokna bagi thawdo adu ayuk pung 10 rom tarakpadagi hauraga pung 13 makhairom tarakpa fawba chathaki hairiba pung ama makhairom ki matam asida anakpada leiba khunja singna nongmei kapagi makhol leptana taki hairi adumoinamak thawdo asida khuthokna riba lalolup anigi Mioi sing amasung haidorokpa maruna khunja sing panduna sokpagi paulaikide adumoinamak nakal anigi marakta kuina kuthona rakpadagi Tawdaijang amadi khul asigi akoibada leiba nupi sing thoraktuna electric pole khingkhiba khakta natana loudspeaker phawba sizinaduna nakal animakta kuthoknaba lepnaba laukhi nomai kapnaba leptrabasu masang yamlaba khunja nupi singna thawdok thokpam tamna changsinduna nomai kapnaba lepu haina laukhongki Kuthokna kiba mafam aduga naknana leiba khunja amana phongdorakpadadi khulai paiba lalolup anigi cadresingna kuthokna rakpa asi miyamna yaningde thawng asimang nakal animakki khulai paiba singi pangdabagi thawngni hairaduna matungda amuk hana None district ki mafam asida nakal anigi marakta kuthokna bagi thawdok thoanbigano khul asida khunja singna ingna chingna amasung nungsi chanana lamina jarakpani adubu asigumba khulai paiba masalgi marakta matam sangna kuthokna rakpana thawdok thokpamgi akoibada leiriba nupi angang sing yauna khunja sing mi painare amasung nomoi maruna pandana ba mayum thadoktuna chena basu yaure haiki adumoinamak thawdo asigi matangda ngasi nimidang athengba phawbada lalolup animakna amadi lengaki mekaidagi mari leinaba wafam amata phongdorakhidri hairi nakalammaromda nungtil pauksigi chifong ama oiriba kangleipaki merana phongdokpagi matungina ZUF amadi Nscn-Im anigi marakta nomai kapnabagi thawdokta Nscn-Im ki Mioi mari Asok nangkhre hairi ngasi ayuk pung 10 rom taba matamda Nscn-Im amadi Zeliangrong United Front ZUF ki lanmisingi marakta nomai kapnakhre hairi thawdo asigi da pauksi asina phangba pauki matung inadi kuthokna bagi thawdok ase None district ki manung chanba nungba subdivision na konba khokpum manaki Tawdaijang da thokibani hairi nakalani makta nomai kapna bagi thawdok aduda Nscn-Im ki Mioi mari Asok nangkhre hairi aduga ZUF ki machin chatpa Mioi amana phongdorakpagi matung inadi ZUF ki domination area da Nscn-Im ki lanmiseng changsilakpadagi makai animakta nomai kapna duna kuthokna kibani ZUF ki makai dagi Nscn-Im da kayarak hanna makhoigi domination area da changlaktanaba khangan khrabasu hanna changsilakpadagi makhoigi mathakta khut thakibani ZUF ki makai dagi Asok amadi yaukiba Hairi nomai kapnabagi thawdok thokle haibagi paw phongbadagi security force ki kangbu mafam aduda changsin khre haina su paw asina makatari kuthokna ba aduna maram oiraga manak nakpada leiba khunja sing mi painaba pokna duna sapagadaba mafam singda thaidoktuna leina khre hairi tungda mafam adugi khunja singna Nscn-Im amadi ZUF anigi marakta nomai kapnabagi thawdok aduda yaningdaba phongdoktuna nomai kapnaba lepiu haiba kholaw sing lauduna relay amasu chatkre hairi ningsingba yabadi nalsu tongan ba lalolup Nscn faction singdagi Zeliangrong United Front ZUF ta kulaiga loinana changlakkraba Mioi mari ZUF na harau taramna okiba laikre ZUF ta changjarakiba sing adudi Nscn-R gi Tatar PG Maithailong Rajo PU Nelson Daimai Second Lieutenant Sajangam Kamai Nscn-K gi Captain Kunglianlung Kamai Captain Pogthailung Gonmai Nscn-Im gi Corporal Barimsaba Baryamtak Corporal Yangsinlung amasung Private Karyogan Kamaini makoina ZUF da changlakpa matamda kulai singshu loina rakhi ZUF ta thajaba thambadagi lupkya dagi hojik lepalaitana changlakli makogi khongthang amadi wakhalonbu lupna taramna oi Zeliangrong miyamgi amadi political aspiration asibu thajaba thamduna lup asida miyamna changbilaktuna amatta oina khong thangminana basu lupna thong launa hangdoktuna thamli hairakli
hainasu ZUF ki mekedagi phongdorokkiba laikhrabani hairi makha chatarakpada ngase manipur da lakani tharanglamba home state minister gi khongsat cancel tawkhre mahake khongsat tokibana Narendra Modi lakani haiba wafam mami samlakle Prime Minister Narendra Modi na manipur da lakpagi wafam lekhai tadrabasu numit nini gi khongsat ta Assam da matang thagi 19 da chatkadawri Chaliba August tha asi loisilakpaga loinana thangnaba mathangi September thada natrabasu October da Prime Minister Narendra Modi Manipur da lakani haiba wafam dagi mahaki khongsat ki mangoinana Ministry of Home Affairs ki Union State Minister Bandi Sanjay Kumar hayeng Manipur da lakani haina tharong taramlabasu cancel tawkhre hairi Prime Minister Narendra Modi na Manipur da lakani haiba wafam leirakpaga loinana mahaki mangoinana Union State Minister asisu hayeng lakani haiba dagi tha asigi taraga mapanda Churasanpur district chatkiba Governor Ajay Kumar Balana district aduda mahaki khongsat adugi manung channa thabak thoram amata pangthoktringaida Churasanpur district ta leiba helipad amasung Churasanpur gi lamka gi hiangtamda leiba yauna public ground anigi phibam yengsinkibani aduga district adugi deputy commissioner gasu closed door meeting ama pangthokibani Governor na Churasanpur da helipad amasung public ground anigi phibam Haktingnana yengsinkiba adumakna Manipur da Prime Minister Narendra Modi laklaga Imphal gi Kangla amasung Churasanpur gi public ground amada pangthokadaba miyam gi mifamda soidana wa nganglagani haiba wafam miyamna amuka hena thajanakibani Amaromda Home Ministry na mangzauna na khangalakibagi matungina hayeng Ministry asigi Union State Minister Bandi Sanjay Kumar na Prime Minister gi khongsat ki mangoinana state asida laklaga law and order gi yauna Manipur gi security gi phibam review tawduna yengsilagani loinana Prime Minister gi khongsat manungda pangthoklamgadaba thabak thoramsang gi thorangseng lokhalamgani haina thajanarambani adubu pause amana phangba paugi matungina Home Ministry gi mekeidagi Union State Minister Bandi Sanjay Kumar hayeng Manipur da lakani na tharong tarong kiba adu cancel tawrakle mahaki khongsat asi tokhibagi maram palakidi hairi adumoina ma khongsat asi cancel tawbaga loinana hayeng mahak laklaroi haibadi confirm tawri haibagi report chu phangki governor gi oinasu hayeng gi oina ngase numidawram athengba phawbadadi subnatagi program ama khaktamak laiki hayeng nungtil pung 3 tarakpada Tayel Pata Laiba Sai NERC gi Indoor Stadium da Governor Ajay Kumar Balana athoiba mitunglen oiduna Kungamathoi Suba Governors Cup State Level Fencing Championship 2025 haudokadawri hairiba thoroma sida saruk yagadaba nattana hayengi oina Governor gi tentative program amata laikhidribaga loinana Union State Minister asi laklaga mahaka unagadaba amadi mathau taba mifamna chingba pangthokadabagi thorangsu leitabana Union State Minister asi hayeng laklaroi haiba chapchana chumle hairi matang asida panba yabadi nimit kharani ki mamangda None district ki deputy commissioner na chair lauduna Union State Minister asigi Manipur khongsat ki mangoinana district adugi district level officer singi mifam ama DC na chair lauduna pangthokpa laikhibani adumoinamak hayeng Union State Minister asina Manipur da lakani haiba khongsat adu maram amata piraktana cancel tawkibadagi mahaki matungda Prime Minister Narendra Modi lakani haiba wafam mami samlaklabasu Narendra Modi di nimit nini gi khongsat ta matang thagi 19 da Assam da chatlaga nimit nini laigadawri Prime Minister gi Assam khongsat ki matangda Chief Minister Himanta Biswa Sarmana Guwahati da ngasi pangthokpa paugi mifam amada phongdokhibagi matung ina Prime Minister Narendra Modi na Assam da matang thagi 9 da laknaba thorong torambani adubu matang thagi 8 da lebak asigi Vice President ki mikhal pangthokadabana Prime Minister lakadaba numit ase matang thagi 19 da oina amuk hanna lepkhibani numit asida mak Assam da laklaga Guwahati da ahing ama lekani lebak asigi saknairaba saisakpa Bhupen Hazarika gi matang thagi 9 da pangthokadaba mapok kumon thoramda Prime Minister na saruk yanaba thorong torambani adubu Prime Minister yauba thoramna matang thagi 19 da oina pangthoklagani haina su paumisingda phongdokhi matang thagi 19 da Prime Minister na Guwahati da thunglaba matung thangnaba nimitta Darang district ki Mangaldoy da chatkani aduga mafam aduda Guwahati Ring Road amasu Brahmaputra Trail gi mathakta Saba Korua amasung Narengi samnahangadaba thong amasu sangagani hairi Prime Minister na Thoramsing asida saruk yarambada natna Mangaldoy Medical College amasung Hospital sanaba urep tamnamnagani aduga lupa kor lising mariga chani changna Golaghat district ta sagatpa
Numaligar Refinery Limited NRL yauna bioethanol plan amasu lebak miyamgi damak kuchinarangani hainasu Chief Minister Himanta Biswa Sarmana paumisingda phangdokhi loinana hayeng lakani tharanglamba Ministry of Home Affairs ki Union State Minister Bandi Sanjay Kumar gi khongsat cancel torokpagi maram khangdoknaba pauksi asina khungul lirubada official oina phangba ngangkide adum oinamak police ki makok thongba officer amada hangbadadi cancel tawri haibagi paudi leire adubu masiga mari leinaba official oiba che changdi phangdri haina phongdorakhi hairi makha jatarakpada nungtil pauksi ki chifong ama oiriba kangla paudagi lokot chataga thamjage kangpokpi district ki national highway ki nagyetta ain kaina sajiliba seng September 3 phawbada masa masana sidok janaba kangankhre State government ki akan bamiyeng makada hauzik mafam kaya da maru oina national highway ki nagyetta ain kaina sajiliba seng eviction ki thabak chattariba asigi manung channa ngasai kangpokpi district ki DC Mayes Chowdhury IAS ki liching makada kangpokpi district asigi national highway ki nagyetta ain kaina sajiliba seng joint inspection chathakre loinana mathang tha September 3 phawbagi manungda ain kaina sajiliba seng adu masa masana sidoknaba kangankhre Kangpokpi district ki DC ki guidance amasung liching makada chatakiba ngasigi inspection aduda ADM SDO SDC NHIDCL gi official sing HHADC gi staff sing amasung police ki kangbu sing yaukhi maru oina ngasi chatakiba inspection adu district adu gi mapam kayada mari leinaba authorities sing dagi mangzauna na ayaba yaudana ain kaina sajiliba sing adu identify tauba amasung sidokadoriba jaga sing adu marking piduna mari leinaba sing da kangan baga mari leinanani inspection adu ga mari leinana DC gi mekai dagi ain kaina sajiliba dukan amasung yungi mapu sing aduna matang tha September 3 phawbagi manungda masa masana khangna sidoknaba akanbo pham thamlamki karigumba hairiba tarik asigi manungda makoi masa masana sidoktaba tarabadi district administration gi mekai digi eviction gi thabak chataragani ngasigi inspection adu mapung oina kangpokpi town T Khulen Yekompau amasung daily gi jaga sing da chataki drive ase NHIDCL gi field officer sing gi mekai dagi kangpokpi district ki manungda ain kaina yum extension dukan amasung sena chingba sajili haibagi report ama thangalakpaga mari leinana district administration gi mekai dagi chataki bani district administration gi mekai dagi su mangjauna na haukiba August 19 da district adugi mapam kayada ain kaina sajiliba sang eviction chatharagani haina khangankiba laikrabani masigi matakta ngasi kiba directive adu reminder ama oina khangan khibani hairi